Insomnia, Tumba Yadaba. Tumba Yadabagi problem lairagadi ngasigi asan singsi try taroga kanabra yengbiyu. Ahanba asanda Shashank asana khong ani si nama nama konsilaga Vajrasanda phambiro. Khuda khongjeng da naragadi tawbiganu loinana BP wangba heart ki any problem laiba glaucoma mid the pressure lairaga su tawbiganu. Khu amadi khongji phaktok piro sor honjinba matamda tapna khutse mathakta thangat piro hondokpa matamda na manglom da lukthagani khutse kitang chingkhat piro ngammagadi laibaksi lebakta thengba ngamnaba hotnabiyu normal breathing da position asida second manga tara adagi hena legi harasu yai ngaihak maintain torba matungda sor honjinba matamda khut mathak yanglen tingani sor hondokpa matamdana makha smaina round ani hum tawbiyu natragana mongi support laurga tawrsu yai sor honjilaga mathak hondokpa matamda makha khutsi tingna thamba yai natragana konsingi harju isagi apambani sajen natrasu pothabo kai boy sigi position sida dum leibe yai matam sangna round amatangda tentakna tawgi hargana round ani hum tawbiyu ngaihak lairaba matungda sor honjinba matamda tapna center da lakpiro sor hondokpa matamda makha counter posture oina maningnomda muhipthasi khongpaksi join tawbiro khutki mateng lorga tapna tapna maningnomda hipthabiro koki maning thangba parsi leibakta laigani khutsina smaina cross tawbiro natragana khutsi tingna thamge harju isagi apambani mon anigi position si nungai tragana isana kitang chakhat chatha tawga adjust tawbiyu aidi phaina thamme mon si yungna thamaga su tawbiyai khongning ji hakchang lomda kitang changsilagadi hip joint da natragana phaiganda stretching phajana phangani nungai tragana manglomda kitang chakhat bayai chatha bayai isagi nungai jagadaba position ju da thambiyu sizu matam sangna round amatang adum tawbiyai tentakna tawge hargana round ani hum tawbiyu ngaihak lairaba matungda khutki mateng laurga tapna haugatlaga phambiyu hujina amu longna hipthasi anand balasana khong ani ji smaina konsilaga mathakta thangat piro khu amadi khongpaksi tongan tongan leigani khudom bigi hook semaga khongbiji smaina kosin biro aduga tapna phaiganji puk lomda namdha biro seja second khara normal breathing da leibiyu smaina round ani hum tawbiyai ngaihak lairba matungda release tawbiro makhal amana khutki position asi khongbi da nataba khongpak ta namaga su tawbiyai chamanai hantak munda khongpak ta paibiro aduga phaiganji puk lomda namdharaga second khara leibiyu makhal ani sigi manungda isana nungai badu khalaga ama phajana tawbiyu ngaihak lairaba matungda tapna position asi release tawbiyu handamuna setu bandh asana khubak si haksangi side ta thambiro sor honjinba matamda ning yanglen tapna haigatpiro isana ngammi khai normal breathing da second khara leibiro lairaba matungda sor hondokpa matamda tapna makha sidi round ahum dagina manga fawa tawbiya mathangi asina lamba stretching practice khubaksi uppaga khud ani si lengjunggi mapada sandoga thambiyu khongpaksina atopa khongi khugi mathakta ona tainaba khudna khuse paibiro aduga tapna khu amadi koksi onna tainaba side ta phajana leithokpiyu khuji lebak makhada thengba ngamnaba hotnabiyu koksi leithokpa nungaitragana smaina chumna thamaga lairasu yai ngammagana phajana leithokpiba second khara normal breathing da leibiro lairaba matungda position ji release tawraga atopa side tagi amuk chap manana tawgani khongpak atopa khugi mathak onna tainaba khutna khuji paibirani khu amadi koksi onna tainaba side ta phajana leithokpiro kok tangakli da mitli da nungai tragana koksi phajana chumna thambiro ngamagana phajana leithokpiba sumaina side animak tawrba matungda round ama sai
राउंड 2 3 फाउबा तौबियु। अरोइबा प्रैक्टिस खोंग अनीसी तपना कोनसिनबिरो खुबाकना हक्सांगी साइड थंबिरो तपना खोंगजी 90 डिग्री दा थांगतलगा पोजीशन असिदा मिनिट 5 यामद्रबदा लेबियु ngambagana minute 10 फाउबा लेबे याय ngamdragana phaklangi support lorga sumaina minute 5 dagina 10 फाउबा लेबियु साजेन सिंगदी तौबगी मतम फंगद्रगदी तुमम दायना minute 10 खतंग खाइतोपियु अदुगा नुंतिगी तौबियु।